좀 나올까? 많이 유행자들 एकदम 진짜 많은 탐이 먹고 지금 걔는 포커스 Thinking of you, thinking of you. Hello ma'am, good morning and welcome back to my channel. Ma'am, ako ngarang gi koli Hawai do aina tum hogol pa si hana tingi jami bo phone jami kyam jamu yung suk chaw pa kumla japra thalle dagi sisina tharoi ni si tharoi se do chana hajik purai ni do cha hoi de purai ba do si se tingo hai do si se ting thamani do maya mai hajik blog upload tawagi samala ta lamane ba do masi gi nusa sung kyam jana saina samala ti pajana sai bi nusa se makha ni nusa se mo phangde re gi cha ninki ga ngarangi keno do ka toraga changang ga tor thani जेवने खोई मोरक से जद्रा स्वाई होंगे स्वाई से सुमाइने हो फजे क्या फजना चोम लाउन पान मैं मैदी मोरक से खंग खंगद्रे बो उबददी जामना उदमनी को अंद मखादे यिंगददी योंगे मोरक से म्याम उबनी यों साइन दाउन उबनेबा होकाग जामेनी हे से योंगे से सिमु केक न लोरे दो सुम याम लेरे मैदी हे पम खंगद्रे स्वाइदे सु योंगे मोरक मता अचार ओइन तौसनलनि मैम सी मोरक से दिनी को जामना असाबा मोरक तो ओइदे दो दोसु हाव अचार तौददी सी मोरक से हाव जामना खंगदे सिसे दि केन तौदे मरु से जामना अलीब दो ओइदे सिसे जेंगबदि यों नौबो मानद्रा सेंबदि सि लोरबनि सिदे हेना अतै लि रोयबा मोरक से तक ngangzhelle duna ngang de shakpudi achar tawragena hektogena heabani मैम मोरक को जाम जेंगे से पिक्थल से दुना चामनी लेकिन ngरंग की कोली हवाई दो से में हजे लोने तक तो हाफ चल लगे चाम धोए बेना कुछ चाम मनी मोरक से ना सोरिया का चंद्रे जाम है न चुम ता लगा दो लगा होरेन कई तो मैम दो लगे प्लास्टिक की जंकोक सगने साइना हापनी को हवाई से हजिक नुंग से जमुवाने थिरे तो फजद्र यों सीने तक तो खंगे स्वाइन तो वाई ओ चतिनी याम सुमाइना जिता अनि दरा माइ मकु से सुमाइना तो सिओदि खोप नुंगाइरे साइन कोनी जामेबा सुक जाम से तो तुनी योंने से तौ खलागे मैम नहीं मतम जम चंगदोरेबा वीडियो दुम काप लेदि थबक सु ओयरय दोना जंग तौना लोसलगे रोजिना सनै खोकले मकु दयगी लो थो सम थम ने तो आई कुछ तो पूरा जाद्रे पूरा पोपे पूरा जाद्रे निंगे मुनी नंगी दे सको रोजी मकु तिक इसिंग पाइदा बिदा माय योंग कली मकु जिता लो थोपदनी मायना आई सिना ने नुंग तकपदा कईदौरगे सी पोपगा कयम तोइबो इंगोंददि मोरक साबा माइन तवे मा सिरे पुंग के तारम खंगे द मैम ngमदरे तै स्वाइदा खरा मदि फौरे खरा मना मकु कोना दम फौरे दai मोरक तो ngai मोरक तो ngatang फौरगा होरेन तक्तोइनी दरगा चार सेमे दai खरा मदि लेइदबदु दो होरेन नंगथिन र कने तवरम अजिति ngमरै खुद का हालत लैत्रे एकदम ओपतना एकदम जाद्रे कुछ द मैम मखै जिक जिक चारे दजाना थोंगामनाबा asai hinjang asai gi keno do hawai do ko tegi sisina akoi gi keno mangra papar tawra char me
ꯄꯨꯛ ꯂꯥꯃꯟꯒꯤꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯗꯣꯆꯥꯅ ꯁꯤꯡꯖꯨ ꯇꯧꯔꯝꯃꯣ ꯍꯥꯏꯕ ꯑꯗꯣ ꯁꯤꯡꯖꯨꯗꯣ ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯂꯣꯏꯔ ꯑꯣꯏꯅ ꯇꯧꯔꯅꯤ ꯍꯧꯖꯤꯛꯇꯤ ꯉꯝꯃꯔꯣꯏ ꯄꯨꯛ ꯂꯥꯃꯟꯒꯤꯅ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯑꯝꯇ ꯆꯥꯛꯆꯥꯈꯤꯒꯦ ꯅꯪ ꯑꯗꯣ ꯃꯌꯥꯝ ꯆꯥꯛꯆꯥ ꯂꯣꯏꯔꯛꯄꯒ ꯑꯃꯨꯛ ꯁꯤ ꯈꯔ ꯆꯥꯔꯁꯦ ꯑꯩꯅ ꯉꯁꯥꯏ ꯂꯥꯏꯗ ꯀꯠꯂꯝꯕꯩꯅꯦ ꯌꯦꯡꯉꯨ ꯀꯩꯅꯣ ꯃꯅꯨꯡꯗ ꯌꯥꯎꯔꯝꯒꯅꯤ ꯃꯅꯨꯡ ꯂꯩꯔꯝꯒꯅꯤ ꯑꯗꯩ ꯁꯤ ꯌꯦꯡꯉꯨꯗꯣ ꯆꯥꯅ ꯂꯣꯏꯅꯃꯛ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔ ꯊꯝꯃꯝꯃꯦꯕ ꯔꯦꯗꯤ ꯇꯧꯔ ꯊꯝꯃꯝꯃꯦ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯆꯥꯛꯆꯥ ꯂꯣꯏꯔ ꯁꯣꯏꯒꯦ ꯇꯧꯔꯤꯅꯦ ꯑꯩꯁꯦ ꯄꯨꯛ ꯂꯥꯃꯟꯒꯤꯅ ꯁꯤꯡꯖꯨꯒ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯝꯃꯣ ꯍꯥꯏꯔꯕꯅꯤꯅ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯇꯧꯔꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯑꯗꯨꯅ ꯁꯤꯁꯨ ꯇꯧꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯁꯤ ꯃꯣꯔꯣꯛꯁꯤꯅ ꯔꯣꯖꯤꯗ ꯊꯦꯟꯒꯦ ꯃꯀꯣꯛ ꯊꯦꯟꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯥꯏ ꯈꯥꯏꯍꯟꯒꯦ ꯑꯗꯨ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯕ꯭ꯂꯣꯛꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏ ꯇꯧꯕ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯁꯤ ꯂꯣꯏꯔꯦ ꯀꯛꯄ ꯂꯣꯏꯔꯦ ꯆꯥꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯕꯗ ꯈꯔ ꯏꯁꯥꯅꯁꯨ ꯈꯔ ꯄꯥꯝꯖꯩ ꯃꯌꯥꯝ ꯈꯪꯗꯦ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯊꯨꯝ ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯕꯁꯦ ꯐꯣꯀꯁꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯣꯏꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯃꯥꯡꯗ ꯊꯝꯃꯤꯕ ꯄꯣꯠꯁꯤꯒ ꯀꯩꯅꯣ ꯐꯣꯀꯁ ꯑꯣꯏꯗꯣꯏꯁꯦ ꯌꯦꯡꯉꯨꯅꯦ ꯃꯅꯤꯡꯗ ꯐꯣꯀꯁ ꯑꯣꯏ ꯂꯩꯔꯦꯕ ꯃꯥꯏ ꯃꯤꯍꯩ ꯌꯦꯡ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯍꯜꯂꯠ ꯂꯩꯇ꯭ꯔꯦ ꯉꯁꯤꯒꯤ ꯃꯤꯡꯁꯦꯟꯕ ꯍꯦꯛ ꯆꯤꯡꯗ꯭ꯔꯦ ꯑꯩꯁꯨ ꯌꯦꯡꯉꯦ ꯁꯝꯒ ꯍꯥꯠꯇ꯭ꯔꯤ ꯔꯣꯖꯤꯅꯦ ꯂꯣꯏꯁꯟꯗꯣꯏꯅꯤꯁꯦ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯩꯁꯦ ꯁꯤꯡꯖꯨꯁꯦ ꯁꯣꯏꯒꯠꯂꯛꯑꯒꯦ ꯁꯤꯡꯖꯨꯁꯦ ꯁꯣꯏꯒꯠꯂꯛꯑꯒꯦ ꯃꯌꯥꯝ ꯔꯣꯖꯤꯅ ꯀꯥꯇꯤ ꯇꯧꯔꯒ ꯑꯍꯥꯟꯕꯗ ꯃꯀꯣꯛ ꯊꯨꯒꯥꯏꯌꯨ ꯍꯥꯏꯅꯤ ꯃꯀꯣꯛ ꯂꯧꯊꯣꯛ ꯍꯥꯏꯅꯤ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯈꯨꯋꯥꯏ ꯍꯥꯏꯁꯦ ꯊꯨꯒꯥꯏꯌꯨ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯦ ꯍꯧꯖꯤꯛꯅꯦ ꯉꯛꯄꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯁ꯭ꯋꯥꯏꯃꯨꯛꯀ ꯁꯣꯏꯖꯜꯂꯛꯑꯦ ꯑꯩꯈꯣꯏ ꯔꯣꯖꯤꯗꯤ ꯊꯦꯛꯄ ꯂꯣꯏꯔꯛꯇꯣꯔꯦ ꯐꯅ ꯌꯥꯝꯇꯦ ꯃꯣꯔꯣꯛ ꯑꯉꯥꯡꯕꯒ ꯌꯥꯎꯔꯦ ꯃꯥꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯁꯤꯡꯖꯨꯁꯦ ꯇꯟꯅ ꯑꯗꯨꯝ ꯄꯨꯡ 12 ꯇꯧꯁꯜꯂꯦ ꯇꯧꯔꯤꯁꯦ ꯄꯨꯡ 12ꯗꯒꯤꯅ 12:30 ꯌꯧꯗꯣꯔꯦ ꯁꯤꯡꯖꯨꯁꯦ ꯂꯣꯏꯗꯣꯔꯦ ꯔꯣꯖꯤꯁꯨ ꯃꯥꯁꯨ ꯃꯣꯔꯣꯛꯁꯨ ꯀꯥꯛ ꯌꯥꯝꯅ ꯀꯛꯑꯦ ꯑꯗꯨ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯩꯔꯦ ꯃꯥꯁꯨ ꯐꯖꯅ ꯑꯗꯨꯅꯦ ꯑꯗꯩ ꯄꯣꯠ ꯃꯌꯥꯝꯁꯤꯁꯨ ꯂꯧꯁꯟꯗ꯭ꯔꯗꯤ ꯂꯧꯁꯟꯗꯣꯔꯕꯅꯤ ꯅꯨꯡꯁꯥꯁꯤꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯂꯧꯁꯜꯂꯨꯗꯣꯔꯕꯅꯤ ꯆꯠꯂꯒ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯄꯥꯟꯗ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯦ ꯑꯣꯇꯣꯉꯥꯁꯦ ꯂꯧꯅ ꯂꯣꯏꯔꯦ ꯇꯨ ꯑꯣꯇꯣꯉꯥ 3ꯅꯦꯕ ꯍꯥꯞꯄꯤꯁꯦ ꯁꯤꯡ ꯃꯇꯨꯝ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯦ ꯑꯗꯩ ꯃꯣꯔꯣꯛ ꯃꯁꯤꯡ 2 ꯍꯥꯞꯄꯤꯁꯦ ꯍꯥꯞꯃꯟꯒꯤꯅ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯃꯅꯨꯡꯗ ꯑꯗꯨꯅ ꯃꯄꯥꯟꯗ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯕꯅꯤ ꯁꯨꯃꯥꯏꯅ ꯁꯨꯗꯣꯔꯕꯅꯤ ꯍꯧꯖꯤꯛ ꯁꯨꯏꯒꯦꯁꯦ ꯃꯌꯥꯝ ꯁꯤꯁꯦ ꯎꯔꯣ ꯌꯦꯡꯉꯨꯅꯦ ꯑꯍꯥꯕꯤ ꯃꯥꯜꯂꯤꯕꯣ ꯄꯣꯠꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯗꯦ ꯀꯨꯞꯄ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯂꯩꯔꯦ ꯑꯩꯈꯣꯏ ꯔꯣꯖꯤꯅꯤ ꯏꯁꯩ ꯁꯛꯏꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯤꯂꯥꯔꯦ ꯁꯤ ꯆꯥꯁꯜꯂꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯣꯔꯤꯕꯣ ꯇꯧꯔꯤꯕꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯗꯣ ꯁꯦꯔꯦ ꯑꯗꯣ ꯁꯨꯛ ꯆꯥꯝꯕꯁꯦ ꯆꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯕꯨ ꯌꯦꯡꯉꯨꯅꯦ ꯆꯥꯉꯝꯗꯣꯔꯤꯕꯣ ꯈꯪꯗꯦ ꯑꯁ ꯂꯣꯏꯔꯦ ꯁꯤꯗꯤ